سورة النحل के आया नंबर 113 أعوذ بالله من الشيطان الرجيم بسم الله الرحمن الرحيم يوم تأتي كل نفس تجادل عن نفسها وتوفى كل نفس ما عملت وهم لا يظلمون وضرب الله مثلا قرية كانت آمنة مطمئنة يأتيها رزقها وغدا من كل مكان فكفرت بأنعم الله فأذاقها الله لباس الجوع والخوف بما كانوا يصنعون काउथोकनु नुमित अदु थवाई खुदिमकना मसा मसागी येचदुना लाकदबा अदुगा मपुंग फाना पिबिगदबा थवाई खुदिमकता माना तौजखिबा अदुगी अदुगा मखोइदा लानना तौबिरोइदबा अदु नुमितु काउथोकनु थवाई खुदिमकी मसाना येचदबा हला नफ्सामना मसावना हलेबा नफ्सामना थवाई हलेबा तो आर्थम से आए इसका आरबी का हमारे मतलब चाहे रोमन युद्ध दा ताती कुल्लू नफ्सिन जीव खुदिमाना मी खुदिमाना है रोने मियो खुदिमाना लाकर दिलू ये कनी है बिनी ने झगड़ा तो नहीं है बिनी बा झगड़ा तो नहीं दी अन नफ्सिहा मसागी नफ्सदुगी अन नफ्सिहा ना अनसी गी मरम वना हलदी अन नफ्सिहा नफ्सा अदुगी अतोप नफ्सा अमगी अतोप मी अमगी हतारे अतोप मी अमगी दम जरा तो मा वो करेगी ना जो तहलिसा तो से हाय कनी है नतर जनत चकद थोकुनी मादी कराने ये पदू अदु मन एन रखनी है बिदा अदु एन अदु कान रहे तो पामगी सी एपी रखने बा अदु इन मितु काउथोकनु मा कई जनते लई दो मी दु यता अदु लौरो है बा मका दाय सी कई अदु मन तो हसबात या रो है अदु मन अर्थ सी है इन पारबा अदु करी अदु ताबे तो पारो है नुमित अदु थवाई खुदिमकना मसा मसागी येचदुना लाकदबा अदुगा मपुंग फाना पिबिगदबा थवाई नफ्सिनन हदि अदु याय अन नफ्सि हाने बा हाय अदु अयु अखंद मसी से गुना हम मसा मसागी ना है से जैसे हाल जंते एक से करना है उन सबका फैसला उस दिन होगा तो कम बात लागत है देता है मैं दून मितुदा जबकि हर मुतनफिस जीव खुदमन है नहीं अपने ही बचाव की फिक्र में मसागी कन्नन बगी दमकता कन्वर से याव बनती है मान हल्ले आते तो लगा हुआ हो ऐसा कन्नवा मसागी मरमदान है शायदना मसागी मरमदान और हर एक को उसके किए का बदला पूरा दिया जाएगा मसागी मथवाई की मरमदाना हल्लसु अदुम इसिदा यारेदना सब माना अर्थ तौबीरी अल्लाह ना परमानमा शहर अमगी मदुना ओइजरंबा सोइंगामदना इंगना लैजबा मधुदा लाकलंबा मधुगी मचिंजाक मरांग कायना मफम खुदिंगदगी अदुबु मधुना याखिदबा अल्लाहगी थौजालसिंगबु अदुना मधुबु अल्लाहना महाउ तंगहनबिख्रबा चाकलाम फिजोलगी अमदी अकी अखंगी मखोइना तौखिबा अदुगी कंहनदना मुतवदना पि फुवेदना अदुदु मकाबुने बसि बमा पिरि मैम लागंबा हमदा अदरे कोन वाचिलक लाखिबनी मखोइदा रसूल अमा मखोइगी मनुंगदगी अदुबु मखोइना याखिदबनी माबु अदुना फाखिबनी मखोइबु दंदीदुना मखोइना ओइरिङैदा अरानबा तौबसिंग अदुना
ꯆꯥꯎ ꯑꯜꯂꯥꯅ ꯅꯈꯣꯏꯗ ꯄꯤꯕꯤꯕ ꯑꯗꯨꯗꯒꯤ ꯑꯌꯥꯕꯗꯨ ꯑꯐꯕꯗꯨ ꯑꯗꯨꯒ ꯇꯧꯕꯤꯃꯜ ꯈꯪꯉꯨ ꯑꯜꯂꯥꯒꯤ ꯊꯧꯖꯥꯜꯒꯤ ꯃꯥꯇꯕꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕꯗꯨ ꯆꯥꯕꯒ ꯍꯦꯛꯇ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯅꯦ ꯃꯊꯛꯇꯁꯨ ꯑꯌꯥꯠ ꯑꯇꯩꯁꯨ ꯌꯥꯎꯈ꯭ꯔꯦꯗꯅ ꯆꯥꯕꯒꯤ ꯃꯔꯝꯗ ꯑꯜꯂꯥꯅ ꯊꯤꯡꯗꯕ ꯄꯣꯠ ꯑꯌꯥꯕꯗꯨ ꯍꯔꯥꯝꯅꯦꯅ ꯍꯥꯏꯗꯕ ꯀꯨꯔꯥꯟꯗ ꯑꯗꯨꯏ ꯄꯣꯠꯇꯨ ꯆꯥꯋꯣ ꯑꯗꯨꯗꯒꯤ ꯑꯐꯕꯗꯨ ꯑꯐ ꯐꯠꯇꯗꯤ ꯃꯤꯑꯣꯏꯕꯅ ꯈꯥꯏꯗꯣꯛꯏꯗꯅ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯝ ꯆꯠꯅꯗ ꯂꯥꯛꯏꯃꯦꯕ ꯑꯗꯨ ꯆꯥꯋꯣ ꯑꯗꯨꯒ ꯇꯧꯕꯤꯃꯜꯁꯨ ꯈꯪꯉꯣꯕ ꯃꯥꯇꯕꯨ ꯂꯥꯠꯄ ꯑꯣꯏꯔꯗꯤ ꯅꯈꯣꯏꯅ ꯊꯤꯡꯕꯤꯕꯅꯤ ꯑꯜꯂꯥꯅ ꯅꯈꯣꯏꯗ ꯁꯨꯞꯅꯒꯤ ꯀꯔꯤꯅꯣ ꯊꯤꯡꯉꯤꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯀꯔꯤꯅꯣ ꯑꯁꯤꯕ ꯁꯥꯅꯦ ꯏꯅꯦ ꯑꯣꯛꯀꯤ ꯁꯥꯗꯣꯡ ꯑꯗꯨꯒ ꯑꯜꯂꯥ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯀꯠꯂꯨꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯕు ꯃꯗꯨ ꯅꯝꯗꯨꯅ ꯇꯧꯍꯜꯂꯕꯗꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯅ ꯇꯧꯅꯤꯡꯂꯨꯕ ꯌꯥꯎꯗꯅ ꯅꯠꯇ꯭ꯔꯒ ꯉꯝꯈꯩ ꯂꯥꯟꯊꯣꯛꯂꯨꯕ ꯅꯠꯇꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯜꯂꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯃꯥꯅ ꯍꯥꯎꯏ ꯍꯥꯎꯏꯅ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕ ꯅꯠꯇꯕ ꯃꯤꯅ ꯅꯝꯗꯅ ꯆꯥꯍꯟꯕ ꯈꯣꯠꯄ ꯂꯩꯗꯅ ꯊꯣꯛꯇ ꯆꯥꯍꯟꯈꯤꯕ ꯑꯣꯏꯔꯣ ꯅꯝꯗꯅ ꯆꯥꯍꯟꯈꯤꯕ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯡꯁꯤ ꯁꯤꯐꯥꯎꯗ ꯑꯜꯂꯥꯅ ꯌꯥꯍꯜꯂꯤꯑꯕ ꯕꯥꯏ ꯐꯣꯔꯁꯇ ꯑꯣꯏꯔꯗꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤ ꯁꯤ ꯈꯛꯇꯅꯦꯕ ꯑꯜꯂꯥꯅ ꯊꯤꯡꯉꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯁꯥꯅꯦ ꯏꯅꯦ ꯁꯥ ꯑꯁꯤꯕꯅꯦ ꯏꯅꯦ ꯑꯣꯛꯀꯤ ꯁꯥꯗꯣꯡꯅꯦ ꯑꯗꯨꯗꯒꯤ ꯑꯜꯂꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯡ ꯂꯧꯕ ꯄꯣꯠꯇꯣ ꯍꯨꯏ ꯄꯟꯖꯤꯁꯨ ꯀꯩꯒꯤꯅꯣ ꯍꯥꯟꯅꯗꯩ ꯍꯨꯏ ꯆꯥꯅꯔꯛꯇꯕ ꯑꯗꯨ ꯑꯐꯕ ꯐꯠꯇꯕꯗ ꯌꯥꯎꯈ꯭ꯔꯦꯗꯅ ꯍꯥꯏꯒꯅꯨ ꯅꯈꯣꯏꯒꯤ ꯅꯔꯩꯁꯤꯡꯅ ꯑꯣꯏꯗꯕ ꯄꯨꯊꯣꯛꯇꯨꯅ ꯁꯤ ꯌꯥꯏ ꯌꯥꯗꯦ ꯁꯤꯗꯤ ꯉꯥꯀ꯭ꯔꯨꯅꯤ ꯁꯤꯗꯤ ꯍꯔꯥꯝꯅꯤ ꯁꯤ ꯆꯥꯍꯩꯗꯦꯅ ꯍꯥꯏꯕꯗꯨ ꯍꯥꯏꯒꯅꯨ ꯃꯁꯤꯅ ꯆꯥꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯌꯥꯗꯕꯅꯤ ꯍꯦꯛꯇ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯆꯥꯍꯩ ꯁꯤ ꯑꯗꯨ ꯆꯥꯔꯕ ꯅꯣꯛꯅꯗꯅ ꯑꯣꯏꯗꯕ ꯄꯨꯊꯣꯛꯅꯕ ꯑꯜꯂꯥꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯜꯂꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯕ ꯄꯨꯊꯣꯛꯏꯃꯦꯕ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯑꯣꯏꯗꯕ ꯄꯨꯊꯣꯛꯄꯁꯤꯡꯗꯣ ꯑꯜꯂꯥꯒꯤ ꯃꯇꯥꯡꯗ ꯃꯪꯒꯜ ꯑꯣꯏꯔꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯀꯟꯇ꯭ꯔꯤꯗ ꯃꯥꯏ ꯁ꯭ꯇꯦꯠꯇ ꯆꯥꯕꯤ ꯑꯃ ꯍꯥꯟꯗꯩ ꯆꯥꯅꯔꯛꯄ ꯑꯐꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯗꯅ ꯍꯛꯆꯥꯡ ꯁꯣꯛꯇꯕ ꯊꯔꯣꯏꯕꯨ ꯑꯣꯏꯔꯣ ꯀꯦꯡꯒ꯭ꯔꯣꯏꯕꯨ ꯑꯣꯏꯔꯣ ꯀꯧꯖꯦꯡꯕꯨ ꯑꯣꯏꯔꯣ ꯈꯖꯤꯡꯕꯨ ꯑꯣꯏꯔꯣ ꯁꯃꯨꯗ꯭ꯔꯒꯤ ꯉꯥꯕꯨ ꯑꯣꯏꯔꯣ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯩꯅ ꯗꯣꯜꯐꯤꯟ ꯑꯗꯨ ꯑꯗ ꯂꯣꯏ ꯊꯛꯇꯅ ꯆꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯍꯩꯗꯦꯅ ꯍꯥꯏꯔꯤꯅꯤ ꯆꯥꯍꯩꯗꯦꯗꯤ ꯍꯥꯏꯕ ꯍꯧꯗꯦꯕ ꯆꯥꯍꯩꯗꯦ ꯍꯥꯏꯔꯗꯤ ꯑꯜꯂꯥꯅ ꯀꯔꯥꯏ ꯍꯥꯏꯕꯅꯣꯕ ꯃꯥꯏ ꯂꯝꯗꯨꯒꯤ ꯆꯥꯟꯅꯗꯅ ꯍꯥꯟꯅꯗꯩ ꯂꯥꯛꯏꯕ ꯃꯄꯥ ꯃꯄꯨꯗꯒꯤ ꯑꯩꯈꯣꯏꯗꯤ ꯆꯥꯔꯨꯗ꯭ꯔꯦ ꯂꯩꯇꯃꯤꯅ ꯑꯗꯨꯗ ꯑꯩꯈꯣই ꯆꯥꯅꯤꯡꯗꯦ ꯆꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯀꯥꯏ ꯂꯣꯏ ꯌꯣꯜꯂꯤ ꯃꯥꯔꯀꯦꯠꯇ ꯁꯃꯟꯗꯔꯗ ꯐꯪꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯏ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯆꯥꯏ ꯂꯩ ꯂꯣꯏ ꯂꯩ ꯑꯗꯨ ꯂꯣꯏꯅ ꯆꯥꯔꯤꯑꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯂꯩꯔꯨꯗꯕꯅꯤꯅ ꯕꯕꯥ ꯍꯥꯛꯇꯛꯇꯩ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯆꯥꯍꯩꯗꯦꯟꯗꯤ ꯑꯜꯂꯥꯅ ꯊꯤꯡꯕꯅꯦꯅꯗꯤ ꯍꯥꯏꯒꯗꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯑꯩꯈꯣই ꯉꯥꯔꯤꯁꯤ ꯃꯣꯏꯗ ꯆꯥꯎꯅ ꯅꯝꯃꯨꯒꯗ꯭ꯔꯣ ꯍꯥꯏꯒꯅꯨ ꯅꯈꯣꯏ ꯅꯔꯩꯁꯤꯡꯅ ꯑꯣꯏꯗꯕ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯆꯥꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯌꯥꯗꯕꯅꯤ ꯑꯣꯏꯗꯕ ꯄꯨꯊꯣꯛꯅꯕ ꯑꯜꯂꯥꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅꯃꯛ ꯑꯣꯏꯗꯕ ꯄꯨꯊꯣꯛꯄꯁꯤꯡꯗꯣ ꯑꯜꯂꯥꯒꯤ ꯃꯇꯥꯡꯗ ꯃꯪꯒꯜ ꯑꯣꯏꯔꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯑꯔꯣꯏꯕ ꯃꯪꯒꯜ ꯑꯣꯏꯔꯔꯣꯏꯕ ꯁꯤ ꯄꯨꯊꯣꯛꯇꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯃꯔꯛꯁꯤꯗꯕꯨ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯈꯪꯗꯕꯅꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯈ꯭ꯔꯦꯕ ꯑꯃꯅ ꯍꯥꯏꯔꯛꯑꯁꯨ ꯍꯣꯏ ꯑꯅ ꯑꯗꯨꯝ ꯃꯗꯨ ꯑꯇꯦꯟꯕ ꯅꯨꯡꯉꯥꯏꯕꯅꯤ ꯇꯥꯏꯕꯪꯒꯤ ꯑꯗꯨꯕꯨ ꯑꯈꯦꯔꯠꯇꯗꯤ ꯃꯈꯣꯏꯒꯤꯗꯤ ꯗꯟꯗꯤꯅꯤ ꯆꯩꯅꯥ ꯂꯩꯔꯕ ꯃꯈꯣꯏꯅ ꯁꯤꯗ ꯄꯤꯔꯤꯕ ꯐꯠꯋꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯏꯒ ꯌꯥꯗꯦꯒ ꯍꯔꯥꯝꯅꯤꯒ ꯁꯨꯟꯅꯠꯅꯤꯒ ꯃꯀ꯭ꯔꯨꯅꯤꯒꯅ ꯇꯥꯏꯕꯪꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯥꯏ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯗꯅ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯇꯦꯟꯕꯅꯤ ꯇꯥꯏꯕꯪꯒꯤꯗꯨ ꯗꯟꯗꯤ ꯑꯆꯧꯕ ꯆꯩꯅꯥ ꯂꯩꯔꯦ ꯑꯃ ꯌꯍꯨꯗꯤꯁꯤꯡꯗ ꯑꯜꯂꯥꯅ ꯊꯤꯡꯈꯤꯕꯅꯤ ꯑꯜꯂꯥꯅ ꯅꯉꯣꯟꯗ ꯂꯤꯕꯤꯔꯤꯕꯁꯤ ꯃꯃꯥꯡꯗ ꯍꯥꯟꯅꯁꯨ
ꯑꯗꯨ ꯃꯈꯣꯏꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯑꯦꯗꯅ. ꯃꯌꯥꯝ ꯄꯨꯊꯣꯛꯑꯦꯕ ꯑꯗꯨ ꯑꯃ ꯖꯂꯔꯥꯍꯨꯝ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯈꯤꯕ ꯅꯠꯇꯦ, ꯇꯧꯕꯃꯁꯨꯡ ꯃꯈꯣꯏꯅ ꯃꯁꯥꯗ ꯂꯥꯟꯅ ꯇꯧꯖꯈꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯑꯥꯂꯤꯝꯁꯤꯡꯗꯨꯅ ꯃꯌꯥꯝ ꯄꯨꯊꯣꯛꯑꯦꯗꯅ, ꯁꯤꯅ ꯌꯥꯏ ꯌꯥꯗꯦ, ꯁꯤꯅ ꯅꯨꯄꯤꯌꯥꯟ ꯆꯥꯒꯗꯕꯅꯤ, ꯁꯤꯅ ꯅꯨꯄꯤ ꯆꯥꯒꯗꯕꯅꯤ, ꯃꯌꯥꯝ ꯁꯦꯝꯖꯤꯜꯂꯦ. ꯑꯗꯨꯏꯗꯨ ꯃꯁꯥꯅꯅꯦ ꯃꯈꯣꯏꯅ ꯂꯥꯟꯖꯈꯤꯕ. ꯑꯗꯨꯗꯒꯤ ꯃꯁꯥꯅ ꯇꯧꯖꯈꯤꯕꯅꯦ. ꯑꯗꯨꯗꯒꯤ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯕꯇꯤ ꯈꯪꯖꯗꯕꯗꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕꯁꯤꯡꯗ ꯑꯗꯨꯗꯒꯤ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯤꯟꯖꯔꯛꯂꯕꯗꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯨꯝꯊꯣꯛꯆꯔꯕꯗꯤ ꯃꯁꯥꯕꯨ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯕꯇꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯀꯣꯛꯄꯤ ꯍꯩꯕꯅꯤ, ꯀꯟꯕꯤ ꯍꯩꯕꯅꯤ. ꯁꯤ ꯄꯨꯝꯕꯁꯤ ꯇꯧꯔꯨꯔꯦ, ꯐꯠꯋꯥ ꯄꯨꯝꯕ ꯆꯠꯊꯔꯨꯔꯦ, ꯌꯍꯨꯗꯤꯒꯤ ꯑꯥꯂꯤꯝꯅ ꯇꯧꯔꯝꯕꯗꯨꯃꯩꯅ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯤꯜꯂꯛꯑꯦ ꯀꯨꯔꯥꯟꯗ. ꯏꯃꯩꯃ ꯑꯜꯂꯥꯍꯅ ꯍꯥꯏꯔꯝꯃꯤꯁꯤ ꯁꯤꯅꯤ ꯁꯣꯏꯔꯦꯅ. ꯑꯗꯨ ꯑꯣꯏꯗꯤ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕ ꯌꯥꯝ. ꯇꯁꯦꯡꯅꯃꯛ ꯀꯣꯛꯄꯤ ꯍꯩꯕꯅꯤ, ꯀꯟꯕꯤ ꯍꯩꯕꯅꯤ, ꯑꯅꯤꯅꯤꯁꯤ. ꯒꯐൂꯔꯁꯨꯅꯤ, ꯔꯍꯤꯝꯁꯨꯅꯤ. ꯇꯁꯦꯡꯅꯃꯛ ꯏꯕ꯭ꯔꯥꯍꯤꯝꯗꯤ ꯖꯥꯇꯤ ꯑꯃꯅꯤ. ꯃꯤ ꯑꯃꯅ ꯈꯜꯂꯤꯁꯤ ꯃꯤ ꯖꯥꯇꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯅꯤ. ꯖꯥꯇꯤ ꯑꯃꯒꯤ ꯂꯤꯗꯔ. ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯖꯕ, ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ. ꯏꯕ꯭ꯔꯥꯍꯤꯝꯗꯤ ꯖꯥꯇꯤ ꯑꯃꯅꯤ ꯍꯥꯏꯁꯤ ꯈꯪꯉꯕꯣ? ꯃꯤ ꯄꯩꯒꯝꯕꯔ ꯑꯃꯈꯛꯇꯅꯦꯕ ꯃꯤꯗꯤ. ꯖꯥꯇꯤ ꯑꯃꯒꯤ ꯖꯥꯇꯤ ꯑꯃ ꯃꯥꯉꯣꯟꯗ ꯖꯥꯇꯤ ꯑꯃꯒꯤ ꯊꯕꯛꯁꯤ ꯃꯥꯅ ꯇꯧꯗꯣꯔꯤꯃꯦꯕ. ꯑꯗꯨꯅ ꯃꯤ ꯑꯃꯠꯇꯗꯤ ꯑꯣꯏꯔꯒ ꯃꯍꯥꯛꯁꯤ ꯅꯕꯤꯁꯤ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯁꯤ ꯎꯝꯃꯠ ꯑꯃꯅꯦ. ꯎꯝꯃꯠ ꯑꯃꯒꯤ ꯊꯕꯛ ꯄꯨꯔꯤꯅꯤ, ꯅꯠꯇ꯭ꯔꯒ ꯎꯝꯃꯠ ꯑꯃꯒꯤ ꯂꯨꯝꯕꯗꯣ ꯋꯦꯠꯇꯣ ꯃꯉꯣꯟꯗ ꯂꯩ. ꯀꯥꯅꯤꯇꯜꯂꯥꯍꯤ ꯍꯅꯤꯐꯥ, ꯑꯗꯨꯒ ꯌꯥꯝꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯕ ꯁꯨꯠꯆ ꯅꯣꯟꯖꯕ, ꯑꯗꯒꯤ ꯑꯜꯂꯥꯍꯒꯤ ꯇꯔꯛꯇ ꯃꯉꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯣꯟꯁꯤꯟꯕ ꯁꯤꯔꯥꯇꯨꯜ ꯃꯨꯁꯇꯀꯤꯝꯗ ꯂꯩꯕ ꯑꯣꯏꯔꯝꯃꯦꯕ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯁꯦ. ꯑꯗꯨꯅ ꯋꯥꯂꯝ ꯌකුꯟ ꯃꯤꯅꯜ ꯃꯨꯁ꯭ꯔꯤꯀീൻ, ꯑꯗꯨꯒ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯃꯍꯥꯛꯁꯨ ꯑꯣꯏꯔꯝꯕ ꯅꯠꯇꯦꯕ. ꯑꯗꯨꯒ ꯅꯈꯣꯏꯅ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯤꯜꯂꯠꯇ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤꯕꯅꯦꯅ ꯍꯥꯏꯔꯤꯗꯣ, ꯑꯗꯨ ꯏꯕ꯭ꯔꯥꯍꯤꯝꯗꯤ ꯑꯗꯨ ꯑꯣꯏꯔꯝꯗꯦ. ꯁꯤꯅꯤ ꯍꯥꯏ. ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏꯗꯅ ꯏꯁꯥꯏꯁꯤꯡꯅꯁꯨ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯃꯛꯀꯥꯒꯤ ꯀꯨꯔꯦꯁꯀꯤ ꯈꯟꯗꯥꯅꯁꯨ ꯑꯩꯈꯣꯏꯅꯤ ꯗꯤꯅꯤ ꯏꯕ꯭ꯔꯥꯍꯤꯝ ꯆꯠꯂꯤꯃꯦꯅ. ꯑꯗꯨ ꯃꯣꯏꯅ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯈꯥꯏꯗꯣꯛꯇꯅ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃꯗꯗꯤ ꯆꯠꯂꯤꯃꯦꯟꯗꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯃꯥꯏ ꯃꯥꯏ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯇꯅ ꯂꯩꯔꯝꯃꯦ. ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯨꯁꯂꯤꯝ ꯃꯔꯛꯇ ꯑꯩꯈꯣꯏꯅꯤ ꯔꯁꯨꯜꯒꯤ ꯃꯇꯨꯡ ꯏꯟꯕ, ꯑꯩꯈꯣꯏꯅꯤ ꯔꯁꯨꯜꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯀꯌꯥꯅꯣ ꯂꯩꯈ꯭ꯔꯤꯁꯦ. ꯑꯗꯨꯗ ꯁꯤꯒꯤ ꯑꯌꯥꯠꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯏꯑꯕ. ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯩꯁꯨ ꯑꯣꯏꯈꯤꯗꯦꯅ. ꯂꯌꯥꯝ ꯂꯥꯠꯄ ꯀꯥꯡꯕꯨꯒꯤ ꯃꯅꯨꯡꯗꯩ ꯑꯣꯏꯈꯤꯗꯦ. ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯈꯟꯗꯥꯗꯩꯗꯤ ꯏꯁꯃꯥꯏꯜꯒꯤ ꯁꯣꯏꯗꯒꯤꯅꯦ ꯁꯤ ꯈꯪꯉꯤꯕꯅꯦꯕ ꯅꯈꯣꯏꯁꯨ. ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅꯤ, ꯃꯐꯝꯗꯤ ꯃꯤꯁꯨ ꯈꯪꯉꯤꯅꯦꯕ. ꯑꯗꯨ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯄ ꯒ꯭ꯔꯨꯞꯀꯤ ꯃꯤꯁꯨ ꯑꯣꯏꯈꯤꯗꯦꯕ ꯔꯁꯨꯜ. ꯑꯩꯈꯣꯏ ꯑꯅꯧꯕ ꯙꯔꯃꯅ ꯏꯕ꯭ꯔꯥꯍꯤꯝ ꯆꯠꯂꯝꯕꯗ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯅꯦꯕ, ꯑꯅꯧꯕ ꯅꯠꯇꯦꯕ. ꯇꯧꯕꯤꯃꯜ ꯈꯪꯕꯅꯤ ꯃꯥꯗꯤ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯁꯤꯡꯗ. ꯑꯜꯂꯥꯍꯅ ꯈꯪꯒꯠꯄꯤꯈꯤꯕꯅꯤ ꯃꯥꯕꯨ, ꯑꯗꯨꯒ ꯂꯝꯖꯤꯡꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯂꯝꯕꯤꯗ. ꯏꯕ꯭ꯔꯥꯍꯤꯝꯁꯤ ꯇꯧꯕꯤꯃꯜ ꯈꯪꯕꯗ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯏꯜꯂ ꯆꯠꯈꯤꯕ. ꯑꯗꯣ ꯑꯩꯈꯣꯏ ꯏꯜꯂꯤꯕ꯭ꯔꯥꯕ? ꯑꯩꯈꯣꯏꯁꯤ ꯗꯤꯅꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯗꯤꯟꯗꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ, ꯃꯥꯒꯤ ꯃꯤꯜꯂꯠꯇ ni layrise na haire rasul gi millatta ni khoi layrise na haire khoi sisu rasul su ibrahim gi millatta adu ma di chumdring chungna to bimal du khang khiyaba allah gi adu khoi to bimal khangi ber allah na haibu illibra atop na haibu illibra haibu check ta godan pibi khibani allah na mangonda taibang sida afaba adu ga ta sena mak ma akhirat tadi challagadabani afaba tawba singi manungda adu gi tungda ꯑꯩꯈꯣꯏꯅ ꯐꯥꯎꯍꯟꯕꯅꯤ ꯅꯉꯣꯟꯗ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃꯗꯨ ꯆꯠꯅꯕ ꯇꯨ ꯔꯁꯨꯜꯅꯁꯨ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃꯗꯨ ꯆꯠꯅꯕꯅꯦ ꯐꯥꯎꯍꯜꯂꯤꯁꯦ ꯑꯩꯈꯣꯏ ꯔꯁꯨꯜꯗ ꯃꯥꯗꯤ ꯑꯣꯏꯈꯤꯗꯕꯅꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯇꯨ ꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏꯁꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯈꯤꯗꯕꯅꯤ ꯒ꯭ꯔꯨꯞꯁꯨ ꯈꯥꯏꯗꯣꯛꯈꯤꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯠꯋꯥ ꯀꯔꯤ ꯀꯔꯤꯗꯁꯨ ꯏꯟꯈꯤꯗꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯜꯂ ꯆꯠꯈꯤ ꯄꯤꯈꯤꯕꯅꯤ
silhenba haibadu sumnagi madugi matangda mot khenakibasing aduda sil haiba natro silhenba thabuk suda numittu tune pikibani silhenba haibadu sumnagi madugi matangda mot khenakiba aduda mot khenakibasing aduda silhen ban halido sabta sig asane ba sabta si thang je bulang yo mu sabta se thang je ko ba bi lo thang je nu tane ba thabak le bo aina na phar mon thing gi si mo ko di thang je si e ko le juma we ra na mo ko le thang je we ba na so gi na so gi si punna juma so tasengnamak nangi rabna bichar tawbigani makhoygi marakta hingal hanbigdaba numitta makhoyna mot khenakiba adugi matangda kauromi singbu nangi rabki lambida dawa to lausingna amasung phajaba lamtakna dawa to aduga yetnau makhoyga phajaba mawngda tasengnamak phajaba wahisu phajaba oigadaba khonjensu phajaba oigadaba haigidorba wadu adusu allah na hairpu oigadaba phajaba hairsi yam gentle loina lausinga loina tasengnamak nangi rabna khwaidagi hena khanglibani kanana magi lambidagi haidokhrabage haibadu aduga mana khwaidagi hena khanglibani lamjing virabasing adubusu allah na khangeba kanano lamangna kirse kanano lamjingom dala isina haidu allah na khangeba aduna by force na suya deb akan bo hina suya deb sumnagi allah na haira potu khaktana tawbuda sina truse ya sinta isi do ekhodi sidai sai sai brain thajil laga mayama sizin nadana henjin ba wangang sanang mayam tawnaitna adu tawroi da me quran ge asi khakta haida maruin wa alayhi salam na masanu pada tabik to bhawa ta idu allah na adu soi khoi khangal idu ran yaw ham to yaw ham aduga na khoina laman khumba tarabadi tu laman khumba la isi mathada yena ganu hairi misi laman khumba tarabadi yekna bada o thajarabasing laman khummu manana na khoida tawkhiba aduga sire henjina bi ade sedu kanana khumninga dormo henjilu bi amti aduga adubu na khoina khangjarabadi hadi sabar tawrabadi madunati hena fabani khangjabasingidi laman khumdabdun ne di hen phaya ngam yardi kene ba mane ta yadradi makhona hai dumana ta ko mo henjin na ka bi yawa wahi sum hoin hari dugi tungina zaman hangada ai hoi di helaga natro chumme sakna risi ngamna bunti khangin na ba enna ma hayawdara khanglo muhammad sallallahu alaihi wasallam to rasul dair si natte nangna khangjabadu allah na loina vidaba nangna sabar tawrdo simaksu allah na ina fangal pidar dingam banate khango waruganu makoygi mathakta oiruganu langtaknaba makoyna tawriba sarauda adu toraga adu ga na yam maru oi point makoisi yane na khali do khalu na bu nuai do makoisi imam to kan khali do du khalu na ha ko kem khalrono langtakna ronu waronu thawai wajil ronu hairimi tasengnamak allah di loina bibani jumna chachapasing amasung afaba tawjabasingka sadakallahu alazim ibotorsi sigi ayat sidane khan thabe a point mem yauri allah gi rasul si akhoi paigambar dai sula khriba mayam si sigi